ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯎꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕ, ꯑꯗꯨꯕꯨ ꯍꯦꯛ ꯎꯗꯕꯗ ꯍꯔꯥꯎꯕ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯈꯣꯏꯒꯤ ꯂꯥꯡꯒꯣꯜꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯄ꯭ꯔꯦꯝꯖꯤꯠ ꯑꯣꯀ꯭ꯔꯝ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯑꯕꯦ ꯃꯣꯏꯔꯥꯡ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯣꯡ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯅꯤꯡꯊꯧꯖꯝ ꯏꯂꯤꯖꯥꯕꯦꯊ ꯗꯦꯕꯤ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯃꯗꯤ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ꯫ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜ ꯍꯪꯒꯠꯅ ꯆꯦꯟꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯃꯈꯥ ꯊꯥꯕ ꯃꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯕꯒꯨꯝꯅ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯃꯈꯥ ꯊꯥꯕ ꯃꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯃꯅꯥꯅ ꯍꯩꯃꯥꯡ ꯁꯥꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯔꯥꯟꯕ ꯑꯣꯏꯗꯕꯅ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯋꯣꯏꯕ ꯁꯥꯕ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ꯫ ꯅꯌꯨꯝ ꯁꯤꯌꯨ ꯏꯇꯥꯡꯒꯦ, ꯅꯁꯜ ꯂꯦꯜꯂꯨ ꯁꯥ ꯆꯥꯒꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯌꯥꯝꯅ ꯑꯣꯏꯖꯕ ꯇꯥꯟꯕ, ꯑꯔꯦꯝ ꯑꯄꯥ ꯌꯥꯝꯅ ꯄꯥꯝꯒꯟꯕ, ꯂꯧ ꯏꯪꯈꯣꯜ ꯂꯣꯟꯅꯕ ꯃꯐꯝꯗ ꯈꯔ ꯈꯔ ꯈꯣꯠꯆꯤꯟꯒꯟꯕ, ꯃꯁꯥꯒꯤꯗ ꯌꯦꯡꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯀꯔꯤ ꯄꯥꯃꯦꯜ ꯎꯅ ꯁꯥꯕ ꯇꯔꯦꯡꯅꯣ, ꯁꯤꯟꯖꯪꯗꯦꯗ ꯁꯤꯟꯒꯥꯎꯔꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯍꯩꯗꯤ ꯍꯩꯇ꯭ꯔꯒ ꯈꯨꯠꯂꯥꯏꯗ ꯇꯥꯏꯅꯕ ꯍꯥꯏꯕꯅꯤ꯫ ꯊꯕꯛ ꯁꯨꯔꯛꯄꯗ ꯍꯩꯕ ꯋꯥꯠꯄꯗꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯇꯥꯏꯁꯟꯕ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ꯫ ꯊꯣꯡꯖꯥꯎꯂꯣꯛꯀꯤ ꯏꯔꯥꯎꯈꯣꯟꯗꯨ ꯆꯤꯝꯕꯥꯟꯗ ꯇꯥꯔꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛꯇꯤ ꯈꯤꯇ ꯇꯧꯕ, ꯋꯥꯉꯥꯡꯗꯤ ꯆꯤꯡ ꯐꯨꯛꯀꯗꯧꯕꯒꯨꯝ ꯆꯥꯎꯅ ꯉꯥꯡꯊꯣꯛꯄ, ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅꯤ꯫ ꯅꯨꯡꯃꯨꯛ ꯀꯟꯕ ꯊꯃꯣꯏꯅꯤ꯫
ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯋꯥꯠꯄ, ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯒꯟꯗꯕ, ꯑꯇꯣꯞꯄꯒꯤ ꯑꯋꯥ ꯑꯅꯥ ꯈꯪꯕꯤꯗꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯌꯦꯟꯕꯤꯅ ꯌꯦꯅꯥꯎ ꯀꯣꯟꯕꯒꯨꯝꯕ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯃꯈꯥ ꯊꯥꯕ ꯃꯌꯥꯝꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯌꯦꯡꯁꯟꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯏꯁꯤꯡ ꯁꯥꯏꯗꯨꯅ ꯌꯣꯠꯄ ꯃꯤꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯀꯥ ꯍꯦꯟꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯂꯩꯕ ꯃꯤ, ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯀꯨꯞꯄ ꯑꯃꯗꯤ ꯆꯦꯛꯁꯤꯟꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯄꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯑꯣꯛꯅ ꯊꯤ ꯆꯥꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯖꯗꯕ, ꯆꯥꯕ ꯊꯛꯄꯗ ꯃꯆꯤꯜ ꯃꯈꯥ ꯏꯇꯩ ꯇꯩꯕ, ꯇꯔꯨ ꯇꯅꯥꯟ ꯇꯧꯗꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯥꯁꯨꯕ ꯑꯁꯤꯗꯤ ꯄꯥꯎꯔꯧꯅꯤ꯫ ꯁꯥꯏꯔ ꯁꯥꯏꯔꯒ ꯑꯣꯏꯅꯝꯃꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯨꯟꯅ ꯈꯟꯊꯔꯒ ꯁꯣꯏꯗ꯭ꯔꯦ ꯈꯪꯅ ꯇꯧꯔꯕꯗꯤ ꯑꯐꯕ ꯃꯍꯩ ꯐꯪꯏ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯍꯨꯝꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothapam@gmail.com ꯗ ꯄꯥꯎꯈꯣꯡ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: ꯃꯌꯥꯗꯤ ꯌꯥꯝ ꯄꯥꯟꯕ ꯑꯗꯨꯕꯨ ꯆꯤꯛꯄ ꯁꯥꯏꯕꯗꯤ ꯉꯝꯗꯕ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯃꯌꯥꯗꯤ ꯌꯥꯝ ꯄꯥꯟꯕ ꯑꯗꯨꯕꯨ ꯆꯤꯛꯄ ꯁꯥꯏꯕꯗꯤ ꯉꯝꯗꯕ ꯀꯔꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫